तसेंना ngasi platform asida akhoi su phammaga se chakhibani nakhoi na phami bosing su akhoi su phami bani ko ado yamna kai haitare special oiba ngasi gi Assam University asida tamliba anuba akhoi gi Manipuri mahero sing maru oina fresher students sing gi damakta tawba program ni haibasi ai haijaningi baramaduna nauna akhoi gi kai haitare Manipur dagi langpirak liba nuksida basel naw sing amadi Assam gi mham dagi lakpiriba Manipuri isel naw sing meite sing apun bagi oiba apun bagi lingzen amari thauna amaga loinana Assam University asida tamliba Manipuri singi kunai amagi oiba apun ba maitei singi akoigi ngasi theme asiga mari linana ka akoigi heritage and harmony asigi kainok se aikoina khangna karigumba Assam University asida aikoina karigumba thabak chatharaba taragadi soidana gi akoi mai pakani haibsina imanga thamjage adogi students ki life ta maru oina I hijacking masi agi topic si maru oina student life ta karigi damakta koina student union jawli bano amadi student union jawbo kari manam gi mathau tari bano haibadu ma exam tenta na mate ka thamjaram ge manam di oja singi mang da phambi gi oja sing na su mamal leiraba wafam ke ama thambiram le aduna thoidungna ai dum da sangjada bida Satra winning manam da isam so satra ni college ju sum larik khagatai aduna satra winning matam da ikoina union jawba adagi society के समाज का कोई की ताना ना कोई की मखोई के सुंशन ना लई भाई बसी मसी मी पुना मंगना पामते adagi guardian सिंह एम नसु मसे पामते any guardian एम मतम दा 99% guardian सिंह से union जाओ नो खुनाई की नमक तो थो उनो काना बनते मतम मांग बनी पैसा मांग बनी नसाई नथौ दा मांग बनी aduga larik lom da tamu thabak ama job tawno bo hono pressure every engon da su asi posai ki guardian su toida tatna haiba adugum lo wafam amani ta khoi su soi ni hairamani adugo college amada university amada khunai amagi natraga itihas na saki oiraba lehoraba aikhoi gi malim da ahongba purak pai se youth naha amadi mahiroi singna matam pumada khoi khunai gi lamjing bada makhoi na chumthokpada achokba thodang lebsi aina haidraga su miyam hena khangra wafam ne aduna akhoina larik ka loina extra curriculum singasi akhoina su hajik new education policy lakpasiga mari linana miyam su hena khangamani akhoi de extra curriculum miyam ama mathau tai haibase maduna hairiba extra curriculum oiba singasi akhoina kaidagi phangani larik ki class ki room amada wajana takpa lecturer bashan amadi chapter khakta natabida extra curriculum singasi akhoina kaidagi phangani masigi platform je akhoina kaidagi lowgani haiba taragadi amatang haiba platform di ngasigi Assam University Manipuri Student Union gi ai manungsi campus si manungsi oibana haibinamna nakhoi sida tamliba mahiroi singna madugi platform do mafam asidigi lawyu madugi platform ngasi art ki oriba ngasigi culture gi oriba nasagi sujo avatar gi sakhiba jago edu Manipuri department gi satrani adu angang singi sei saiba sanaba khonaba makhal mathengi leiriba meyam punamaki platform se koina college university mahiroi oringai da tammaga khanghaga madugi platform chakharagadi hayeng madugi kanabadu thabak changpa matam da su natragana samaj ki khunai gi afaba kanaba ama orakani ngasi nisana thumatlaba akoi gi Manipuri khunai da asigumlaba nisha chabak mayam sing asigi mukti phangnaba amadi masigi amatangairaba pambaidi akoi ni extra curriculum asi hena matam asi larik tana loinana madom da pitharagadi akoi na nisha chabagi lambi yam kan hengalak pasi masidigi akoi na khajitang akoi kanaba oigani haibasi ai thajaba thamningi maramdi akoi na nisha na haron singna nisha sijina ba singse akoi na matam lentham khangdaba masada akoi gi kari haitare larik paaba loiraga natragana friend circle tina ningai leitaba makhal mathen gi oiba lambi kya dagi source kya dagi nisha phattaba lambi kya amda lamjing biduna nisha sinabale asigum laba singasi kari gumba masa da isona pinarakba inborn quality adu akoi na puthoga extra curriculum da sangsalagadi madugi matam do adum da piragadi sungsoi soidana akoi na nisha da akoi na sangsaliba na haron na sigigi akoi na mukti phangani haibasi ai gi thajabani madu ai na phangnaba matungina mayam khunda thamjabani ai yam sangna ngangaroi Assam University Manipuri Student Union jamna key point leijaba yamna high level da chhatroraga su research scholar kayana pullaga senior amadi matam sangna itihas leiraba adugum laba union amani ngasi phawada Assam University ki Manipuri Student Union na tawropa thabakta administrative khangde any mapanda mioi singna khwaidagi wangna thagat pasingi manungda amani haibasi ai
आई वीकनेस पॉइंट आई हाइजनिंगी मरम अदुना मदुगी लंबी अदु परिंग चथरक ओइना इसामंगसु मसिदा प्रेसिडेंट अम ओइना अखोई मयाम पुन्ना अमुक्ता मामांगी सहीदा अचौब प्रोग्राम कया अमसु अखोइना पांथोक्तुना टेकेंद्रीगी स्टेच्यू फाउदा लोइरगा थममबनी मरम अदुना असिगुमलबा चथरक लंबी सिंगसी इसिलेनाउ सिंगसु मसी लिग्लम से कायदना चुमना मथंग मथंग मसी ओंकारना पूरब मतुंगा मथंग ओंकार की लोरक मतुंगा इसिलेनाउ सिंगुना लंबी खंगना तौबिउ अमदि सही खुदिंगी सिदगी हेना फजबा प्रोग्राम कया अमा माइ पांगना पांथोक्यु अदु यामना फजबा हंदकी थीम सिगा मरि लेना अनौबा कया अमा सो आइना सिगा लाखपद उबा फंगजबसी यामना हराउजे अमदि नुंगाइजे लोइनाना आसाम यूनिवर्सिटी का समनरमदबा कॉलेज सिंगी अतोब अतोबसु ओंकारना फंबादपदगी मसी समनरकपा अहेन बहंगलकपसी असे कोई प्लस पॉइंट मदुगी दमकतसु आई ओंकार बु थागचरी मा इनाव अमा ओइना याम फजना वाना ngasi प्रोग्राम असी मागी टीमना पांथोकचबनी ngरang जो कोई थेंग अबो पुंग 12 बबो सिदा लेरमी अंगांग सिंग तुमद्रि मखै प्रोग्राम सी लोइसनबई दमकत होनाबदा सोइदनगी वारमनी अमदि मखल मथेंगी परमिशन लौनबो होनाब कया अमा प्रॉब्लम मनुंग सिगा फेस तोबो सिंग दु इसे नाव सिंगसिना फेस तोरमदु आई सोइदनमकी आई उजई अमदि फील तौरी मदु वारमनी अदो अवाबा मयाम सिंग अदु कोकनबगी दमकता ngasi akoi apunbagi lingjengi damakta pangthokpa program ni haiduna hawbodina loiba hobada se naw sing enjoy tawyu khana chainatana ba amadi phajaba mongda administrative na piriba khoida thajaba akoi de piriba program gi matam asi chapchana masigi manungda khoi manipuri ama oibagi kaino adu masagadu utpinasi asi hairaga ai matang asi da tension jarage aduga yamna nungaiba amana ngasigi thoram asida akoi gi deputy commissioner oriba Amridol Yadav Cachar district ki masamang da invite tawrappa matamda madugi damakta sarna lakpa ngamdragasu assistant commissioner Deepa Das puko akoi damakta thabirakpa and responsibility lawirappa gi damakta thank you so much madam Deepa Das and Amridol Yadav IS deputy commissioner Cachar bu sungangphele thagachari asugumba फजब पॉइंट कया लेबदनी डीसी नंगसी अकोई चाही गुदिंगी UMSU की प्रोग्राम दा आई हाइजनिंगी अकोई आसाम यूनिवर्सिटी दा अतोप अतोप प्रोग्राम मयाम तौरी तौदे हाबे नतेको अदो अकोई सुमाइना अकोई डिस्ट्रिक्ट एडमिनिस्ट्रेटिव नका मखोइना थाजादनका मागी रिप्रेजेंटेटिव ब थारकपा ममांग छी अनिहुमदगी तौरपसे मसे अकोई प्लस पॉइंट मसे अकोई फजबनी अकोई प्रोग्राम दो सक्सेस होबदगी मखोइना थारकपनी मदन असिगुम्बा मयाम सि कायदना अतोबा सिंगसु तौबिरमु लोइना यामना नुंगाइबा अमगा लोइना आई अरोइबा अमतंगा थमजरमगे आसाम यूनिवर्सिटी मणिपुरी स्टूडेंट यूनियन फंडिंग लेजदबा छात्र ऑर्गेनाइजेशन नि पैसा लेजदबा ऑर्गेनाइजेशन नि छात्र सिंगदगी लुपा चनी चहुम मसागी पॉकेट तगी यूनिवर्सिटी तमगनी हैना लाइबा महिरोइ सिंगी सेल लेजदबा अंगांग सिंगसिना पुल्लगा प्रोग्राम तौरगा ngasi प्रोग्राम असी पांथुइमी मदुगी कोगी मदुगा मरी लेना ngasi आसाम यूनिवर्सिटी मणिपुरी स्टूडेंट यूनियन ना Assam da ngasi phawda karam bong na san maitai ngona Assam da tawmi haibasi ai ngasi platform se lawramge student kun free da UPSC ki free da akoi lai hojik tamali masi Assam University ki Manipuri student khaktana tawba ngamba organization haibasi ai haijage masi ki matau tambo ina atop organization sing nasu hojik issue yam kanna Assam da maitai ki UPSC amadi APSC da fauna bagi चाही कुदिंगी फावरइबा अनि अहुम फावरक सिंगसे मसी अकोगी लाइवक फबनी अमुके हेना फावरक ओइसनु अमुके हेना फावरक ओइसनु हाइबगी थाजबदु अखोई थमजरी लोइना मदुगी दमक्तनी आसाम यूनिवर्सिटी मणिपुरी स्टूडेंट यूनियन अहानबा मदुगी पॉइंट अदु लखतुना ngasi sahi ama mathangi August da pharakadore sahi ma August da pharaba matungda aikoina hairiba kunsigegi amuk intraibuk phamma matungda mioi manga taina taret phawbada free of cost da Guwahati da online da akoi tamanbagi damakta planning thamli masida satra khudimna support tawiraga tamani amadi khunai mahiroi amadi atop atop jati singasu support tawiro haiduna ai ngasi gi platform da haijari ओंकार सो मसी जामकना सोहनरी इसामक सुजाउ दा कोइ पुना मंगना अदुना अपुनगी लिंजेना असुंदा उमसुना लौरिबा थौदांग से अराइबा थौदांग नते मसी तराई तराइना महिरोइ खपना लौबा थौदांग नते ऐसे खनबिउ मसीगी मनिंगदा अचौबा अखोइबो सपोर्ट तौबिबा अखोइबो मांगदा चंखनबगी दमकता मतेंग पांबो ओजा कया मसु लई हाइबसे मयामसु खंबिउ मसी हाइरगा आई मतांग सिदा लोसेंजरगे अदुगा इमतंग नसाइदगी वासेंगा मतमदा पिन दबमता लैजरे कैना छात्र संस्थान से तुम जवाब पनीदा अदु लोरपदा आई लोंग लिव UMSU त लाउजरके म्याम से पुन लाउबिउ मसी जाउद्रगदी थमोइ द कैगुम पेलहौदबा अमा लैबगुम दुबाइ तौरी मनमदी छात्र संस्थान दि हरपदिना छात्रगी ओइबा इहु से लाक्म मतम द चेलहौदबा यहौदबा दुगा लाहौद्रगदी वखन से पिनदबा अमा इफाउदा फाउरी म्याम पुन मुतन लाउबिनसिको आई लोंग लिव UMSU हाइजरके
Long live! Long live! Long live! UMSU na! UMSU na! UMSU na! Jai Hind.